Social media ge yamna popular oiba platform ama oiba Facebook da Manipuri Art of Moving Image Mami TV ge follower masing lakh ama subagi nungai ba phongdokpa tharam ama ngasi TV channel asigi holda pangthokre. Mami TV ge staff suna seruk yarag pangthokba tharam aduda Imphal East District ge Additional SP Kaisan Bijoy, Imphal West District ge Executive Magistrate L Sanathoi, Mami TV ge founder member Vindam Kumarjit amasung Mami TV ge Managing Director Ozit Kumar Ilangbamna athoiba mitung oina seruk yake. Aten ba matam khara asida Mami TV follower 100k henba ngamapa asigi nungai ba phongdokpa tharam aduda Mami TV Private Limited ke Managing Director Ozit Kumar Ilangbam na hai TV channel asigi pandaldi 100k subscriber yoba khaknate Mami TV ki content asi yamna wade ngasi Mami TV na thak amada lakon mami basi Mami TV ki team na hanba leitana hotna kiba adugi mahina ne haina ma na makata ke Ikoi ngasi hona jari 100k du natte adu thengang kurima ki nungai badu mafam matam sana chap chaba ayonda nungai badu haujai masi punamak si ai natte haitare mekoi ki whole entire team every department technical news editorial group duga every section gi department sing sigi moi contribution sam saw maramna sida sunatana ai well wisher sing ai advisor sing gi moi gi support haitare si punamaksina si yobangam jabani masigi nungai badi sapsaba yonda madugi nungai badu de sapsana phauze sidagi hena hona ba haibadu di mayam gi support adagi mayam gi well wisher sing gi natraga khoi gi every department sing gi support hena dakalai khoi puna hona minasi adu ngasigi this very moment sigi oina di ai whole staff ai well wisher singita credit pizage Tharamadu ga mari lenana Imphal West District ke Executive Magistrate L Sanathoi na hai yamna tialaba matam asida TV channel asina 100k subscriber yoba ngamba asida nungai ba pawi tungdasu masidagi hena channel asi chakholatigani haibagi thajaba lei haina ma na makhata ki ngasi Mami TV gi 100k follower yowe habis da tabada yam nuai adu yam tenba matam sidai da asuk yobangam basi ekoi gi Mami TV team gi hona jamani hai tare sidagi hena phaba sidagi hena kaino oiba mayam na pamna ba channel lama ohendana mayam gi hona budu ekoi ishor gi mafam da ju ekoi na aunijari aduga adumaksu oirakani thajai ekoi gi Mami TV gi hujibok ta leibiri ba team jingje yam phajana team work phajana mapung phana tawminari aina khoina sum ujabada Tharamadu ga mari lenana Imphal East District ke Additional SP Kaisan Bijoy na hai Mami TV follower lakh amana follower toropa asida nungai ba pawi Mami TV asi atuba matamda yamna pamna channel ama urakani haibagi thajaba chawna dai hanasu mahakna makhata ki athuba matamda su sidagi hena subscriber masing si yamna hengalaki ge haina khali aisu si subscriber amani aduga sida leba program sing yam nungai adu makha taba aikoi gi program sing atei su mayam happy rakani happy thajaba su aina lejari mayam na hona riba mayam si mahi ning si phangbu se sidagi henu su chawna akoi mahi phangki ni happy thajaba su thamjari manipur di mayam su ena khangnare akoi art and culture aduga si mayam da yamna talent leba mayam gi pokham ni akoi na masi matam mafam matam chana sinarga malim na masak takna na ba hona virus se akoi oigidam akoi masi taktana su lai aduga makata na su takna hona ba matam da akoi hokolariba chan sing nau sing mayam na su mateng pangbiu loina na akoi leiriba ahal sing yam sing sei fil sida khang hero mayam gi aduga mateng su lobiu adu hen apaba su oibiu haiba wafam si ai mayam da thamjari Tharamadu ga mari lenana Mami TV founder member Vindam Kumarjit na hai Mami TV subscriber 100k Europa da nungai ba pawi asigumba tangkak ama Mami TV na Europa asida angang pa pawde Mami TV team gi spirit asi yang nuragadi channel asi yamna chakholatigani haibagi thajaba lei haina ma na makhata ki RDG mafam khudungta loini yaugdaba yadeba news aja arne je adum khangbiro maramdi news pabagi redam adugi news collection tawbagi redam magi mayam am leiri dana ko so that mingon da tahanning doiba news u tahanning doiba mibu hek print pen the hours you headline hek ubu da man hek hairamba poto ko mabu attract to hondoiba so this is also a art aduga kano ne art haiji kamai to ge da Mami TV hokdor ko ju news na hana hokdorte akoi art and culture na hana hokdore aduga manipur da art and culture gi pot ama khak channel amda media am khak ta utpa kai jidi is not a mere task yam araiba pot na te ko There are so many art forms in Manipur.